State asigi lenga ki employee singda Nipan suba pe commission piba yauna Manipur lenga ta demand tauraduna MTAC amadi MGO gi apunba body ama oiriba JAC na Changshilliba Ceasework ki Khongjang Henna Kanshillagani hairi All Manipur Trade Union Council MTAC amadi All Manipur Government Employees Organization MGO gi apunba body ama oiriba Joint Administrative Council JAC gi Babuparada Leiba Office ta pangthokpa paugi mifam amada JAC gi President Rajkumar Basumani na hai JAC asina lengakta taliba demand singi manungda lengaki employee singi thabak tawbagi chahi sangdokpa hangduna leiriba lengaki department kudingmaki ahangba post lising yangkai MPSC amadi Manipur State Staff Selection Commission gi khuthangda lawduna mention ba thangje numit sing working day Ohen kibagi order kakpa yauna tongan ba demand kaya gi matang da lenga ki mari lene ba singa anirak wari sana krabasu ngasi fawba thabak to onthokna leidi amarom da Manipur lenga ki employee singna fangliba DADR asi chada nifugani thoi khaktani adubu center lenga ki employee singna chada humfu fangli Central employee singna fangliba DA asigumna state lenga ki employee singda su chahi asigi January tang amadagi chatna ba hauduna fanghallu haibani Loinana lenga ki employee singda manga suba pe pi kiba matamda Central employee singda piriba DADR adumak pigani haina yanaba laikrabani adubu state asida awaba kaya thengnaba amadi lenga ki oiriba fibam asi yenglaga DA asi senfam asi chatliba chahi asigi July thadagi piba haijaki Hairiba demand sing asi thabakta onthoknana ba lengakta taknaduna lakhi masigi manung channa handakta chief minister amadi chief secretary Unaba laikre adubu ngasi fawba yanaba purakpa ngamdana leiri maramdi maramasna demand sing asi lengakna atubada thabakta onthoknana ba hotnabiu karigumba demand sing asi pidrabadi hojik Changshilliba Khongjang asidagi hena akanba Khongjang Changshillagani haina mahakna fogdoki Akoi JAC akoi ge yauriba JAC member khudimak non political color oigado bona kanagumot political field changba yaroiba ado hujiki federation jidi moina targa di somini kusi ai CPI the base to wa adu umbo organization de all India gi oiba leftist party gi moiju ona jajalo ke kaide government employee gi oiba ona jabani tawdabo ani jidi minor khena re aduga Manipur government recognize to only apex body di JAC of MGO sini aduna maram oina ngasi sathare ba Ceasework strike se makha ta di Henna Kanshillagani mo na di aduna we GSC na harina contractual appointment tawising se magi niyum chuna exchange the card hadana daga MPSC through the thangde niyum chuna ro bising di regulation tawbudi ka sukai dewa tawbudi di moina regulation to do se any awai sanction post state government gi 1,07,000 se sigi sanction post ta modi regulation to do ma